ꯄꯥꯛꯇ ꯂꯨꯞꯂꯒ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡꯗꯒꯤ ꯏꯁꯥꯒꯤ ꯄꯥꯛꯇ ꯂꯨꯞꯂꯒ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯁꯔꯨꯛ 100 ꯍꯦꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯇꯝ ꯆꯥꯅ ꯀꯜꯍꯧꯗ꯭ꯔꯕꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯈꯣꯡꯒꯨꯟ ꯃꯨꯠꯄ ꯌꯥꯅ ꯂꯩ꯫ ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒ ꯂꯣꯏꯅꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯂꯨꯔꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯌꯣꯔꯕꯨꯡꯗ ꯂꯩꯕ ꯑꯅꯧꯕ ꯂꯝꯕꯤ ꯍꯥꯏꯕ ꯔꯤꯍꯦꯜꯞ ꯁꯦꯟꯇꯔꯗ ꯑꯩꯈꯣꯏ ꯃꯃꯤ ꯇꯤꯕꯤꯅ ꯆꯠꯆꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯊꯧ ꯄꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ꯫ ꯄꯥꯎꯗꯝꯖꯔꯤꯕꯤ ꯅꯟꯖꯥꯔꯤ ꯊꯣꯉꯥꯝ, ꯀꯦꯃꯦꯔꯥꯃꯦꯟ ꯔꯣꯀꯤꯒ ꯂꯣꯏꯅꯅ ꯃꯃꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ꯫ ꯍꯟꯗꯛ ꯍꯥꯡꯉꯤꯁꯦ ꯆꯍꯤ ꯐꯥꯗꯦ ꯍꯥꯏꯇꯥꯔꯦ, ꯊꯥ 4 months ꯔꯟꯅꯤꯡꯅꯦꯕ꯫ ꯑꯗꯨ ꯃꯃꯥꯡꯗ ꯑꯩ ꯑꯇꯣꯞꯄ ꯔꯤꯍꯦꯞ ꯁꯦꯟꯇꯔꯗ ꯑꯦꯖ ꯑꯦ ꯀꯥꯎꯟꯁꯤꯂꯔꯁꯦ ꯁꯤꯅꯤꯌꯔ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯅ ꯄꯨꯔ ꯂꯥꯛꯑꯦꯕ꯫ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯁꯨꯝ ꯆꯥꯎꯔꯥꯛꯅ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ 50% ꯑꯩꯅ ꯔꯤꯀꯣꯚꯔꯤꯒꯤ ꯂꯥꯏꯟ ꯄꯨꯊꯣꯛꯄ ꯉꯝꯕ꯫ ꯇꯧꯕꯗꯕꯨ ꯍꯧꯖꯤꯛꯁꯤꯗ ꯅꯧꯅ ꯍꯧꯔꯛꯄꯗꯒꯤꯗꯤ ꯑꯩꯅ 5-6 ꯃꯨꯛꯇ ꯑꯩꯅ ꯐꯣꯂꯣ ꯑꯞ ꯇꯧꯕꯗ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯔꯤꯀꯣꯚꯔꯤ ꯇꯧꯔꯒ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯁꯤꯃ ꯆꯨꯝꯅ ꯂꯩꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯨꯖꯔ ꯑꯃꯅꯦ ꯇꯧꯅꯕ꯫ ꯑꯩꯈꯣꯏꯁꯨ ꯑꯩ ꯏꯁꯥꯃꯛꯁꯨ ꯆꯥꯔꯛꯄ ꯀꯧꯕꯅꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯀꯤ ꯍꯧꯒꯠꯂꯤꯕ ꯖꯦꯅꯦꯔꯦꯁꯟ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯥꯕꯁꯦ ꯅꯤꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏ ꯂꯥꯏꯆꯨꯅ ꯂꯣꯏ ꯃꯥꯡꯉꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯔꯛꯑꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯁꯦꯟꯗꯣꯡ ꯅꯨꯡꯒꯤ ꯌꯥꯝ ꯈꯟꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ, ꯇꯧꯕꯇꯕꯨ ꯈꯔꯇ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ NGO ꯔꯟ ꯇꯧꯖꯔꯒ ꯍꯧꯒꯠꯂꯤꯕ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯅꯤꯁꯥꯗꯒꯤ ꯁꯦꯡꯅ ꯆꯨꯝꯅ ꯂꯩꯍꯧꯕ ꯉꯝꯍꯟꯁꯤꯒꯦ ꯍꯥꯏꯕꯒꯤ ꯃꯣꯇꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯁꯨ ꯔꯤꯍꯦꯞꯁꯤꯃ ꯔꯟ ꯇꯧꯕ ꯍꯧꯖꯔꯤꯌꯦ꯫ ꯑꯣꯖꯥ, ꯃꯈꯥ ꯇꯥꯅ ꯔꯤꯍꯦꯞꯁꯤꯗ ꯀꯔꯤ ꯀꯔꯤ ꯍꯥꯞꯄꯤꯅꯤꯡꯕ, ꯍꯥꯞꯀꯠꯀꯗꯧꯕ ꯂꯩꯔꯤꯕ꯭ꯔꯥ ꯑꯗꯨꯁꯨ ꯇꯥꯛꯄꯤꯌꯨ꯫ ꯑꯩꯁꯨ ꯃꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯣꯔꯒꯤ ꯒꯦꯝ ꯈꯔ ꯁꯨꯝ ꯍꯥꯞꯅꯤꯡꯉꯦ꯫ ꯑꯩꯁꯦ ꯀꯦꯝꯄꯁꯁꯦ ꯈꯤꯇꯪꯁꯨ ꯄꯤꯛꯄ ꯑꯣꯏ, ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ꯫ ꯑꯗꯨ ꯅꯥꯀꯟꯒꯤ ꯁꯥꯏꯠꯁꯤꯗ ꯃꯣꯏꯒꯤ ꯈꯤꯇꯪ ꯑꯦꯛꯇꯤꯚꯤꯇꯤꯁ ꯈꯔ ꯁꯨꯝ ꯍꯥꯞꯅꯤꯡꯕꯒꯤ ꯑꯁꯥ ꯈꯔ ꯂꯩ꯫ ꯑꯗꯣ ꯑꯩꯅ ꯇꯞ ꯇꯞꯅ ꯍꯧꯖꯤꯛꯃꯛꯇꯤ ꯔꯤꯍꯦꯞꯁꯦ ꯑꯩ ꯅ꯭ꯌꯨꯂꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ, ꯑꯗꯨꯃ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯗ꯭ꯔꯦꯕꯀꯣ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯨꯝ ꯈꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯈꯔ ꯍꯥꯞꯀꯦꯅ ꯈꯟꯖꯩ꯫ ꯑꯩ ꯁꯤꯒꯤ ꯊꯧ ꯄꯨꯕ ꯑꯣꯏꯅ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯑꯩ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯕ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯑꯃ ꯄꯨꯔꯥ ꯌꯦꯡꯁꯤꯟꯕ ꯈꯣꯠꯄ ꯑꯗꯨ ꯇꯧꯔ ꯑꯗꯨꯝ ꯂꯩꯕ ꯑꯃ ꯑꯣꯏ ꯁꯤ ꯃꯅꯨꯡꯁꯤꯗ꯫ ꯑꯗꯨꯒ ꯁꯤꯒꯤ ꯐꯦꯁꯤꯂꯤꯇꯤ ꯍꯥꯏꯔꯒꯅ ꯑꯗꯨꯝ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯗꯣꯛꯇꯔ ꯅꯨꯡ ꯂꯥꯛꯄ, ꯗꯣꯛꯇꯔ ꯍꯦꯜꯊ ꯆꯦꯛꯑꯞ ꯅꯨꯡ ꯇꯧꯕ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯇꯧꯋꯦ꯫ ꯑꯗꯨꯒ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯤ ꯊꯥ ꯈꯤꯇꯪ ꯍꯦꯟꯖꯜꯂꯛꯄ ꯁꯥꯟꯅꯕ ꯈꯣꯠꯅꯕ, ꯖꯤꯝ ꯅꯨꯡ ꯁꯥꯟꯅꯕ ꯈꯣꯠꯅꯕ, ꯑꯗꯨꯗꯤ ꯐꯦꯃꯤꯂꯤ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯁꯤ ꯒ꯭ꯔꯥꯎꯟ ꯀꯩꯀꯥ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯄꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯦꯃꯤꯂꯤꯁꯦ ꯇꯣꯏꯅ ꯂꯥꯛꯄꯗꯣ ꯉꯝꯗꯕꯅꯤꯅ ꯈꯤꯇꯪ ꯂꯥꯞꯅꯕ ꯌꯥꯎꯕꯅꯤꯅ ꯑꯗꯨꯝ ꯅꯨꯃꯤꯠ 35ꯅꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯈꯔ ꯂꯥꯛꯄ 5 ꯑꯃ 10 ꯑꯃ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯀꯥꯎꯟꯁꯤꯂꯤꯡ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯋꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯇꯩ ꯀ꯭ꯂꯥꯏꯟ ꯃꯅꯨꯡꯗ ꯂꯩꯕ ꯏꯟꯚꯦꯁ ꯃꯤ 90 ꯂꯩꯕꯁꯦ ꯍꯞꯇꯥ 1-2 ꯃꯅꯨꯡꯗ ꯃꯣꯏ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕꯤꯕ, ꯃꯣꯏꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯂꯩꯇꯥ ꯐꯥꯗꯕꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯋꯦ꯫ ꯑꯗꯨꯗꯒꯤ ꯑꯇꯩ ꯍꯥꯏꯕꯗꯤ ꯃꯣꯏꯗ ꯑꯗꯨꯝ ꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯅꯤꯁꯥ ꯆꯥꯔꯛꯄ ꯉꯥꯛꯇꯅ ꯃꯔꯝ ꯑꯣꯏꯕꯅꯤꯅ ꯃꯣꯏꯒꯤ ꯍꯥꯏꯕꯗꯤ ꯗꯦꯂꯤ ꯔꯨꯇꯤꯟ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯌꯣꯒꯥ ꯅꯨꯡ ꯇꯧꯕ, ꯑꯗꯨꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯅꯨꯡ ꯇꯧꯕ ꯑꯃ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯁꯤꯗ꯫ ꯑꯗꯨꯗꯤ ꯑꯇꯩꯁꯨ ꯍꯥꯏꯕꯗꯤ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯇꯩ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯐꯦꯁꯤꯂꯤꯇꯤ ꯍꯥꯏꯁꯦ ꯆꯥꯕ ꯊꯛꯄꯗ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯔꯣꯝꯗ ꯔꯤꯍꯦꯞ ꯑꯇꯩ ꯐꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕꯀꯣ꯫ ꯑꯇꯩꯁꯨ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯆꯠꯂꯒꯁꯨ ꯑꯩꯈꯣꯏꯒꯤꯅ ꯈꯤꯇꯪ ꯍꯦꯟꯅ ꯐꯖꯕ ꯑꯗꯨꯝ ꯃꯌꯥꯝ ꯑꯇꯩ ꯊꯣꯛꯅꯈꯤꯕ ꯃꯇꯝꯗ ꯁꯤꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯈꯣꯠꯄ ꯃꯤ ꯈꯔ ꯀ꯭ꯂꯥꯏꯟ ꯈꯔꯗꯤ ꯇꯥꯕ ꯃꯇꯝꯗ ꯃꯣꯏꯒꯤꯁꯤ ꯔꯤꯍꯦꯞꯁꯤꯗꯤ ꯆꯥꯕ ꯊꯛꯄ ꯐꯖꯩ, ꯂꯩꯕ ꯅꯨꯡꯉꯥꯏ, ꯂꯩꯔꯤꯕ ꯄꯣꯠꯂꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯀꯥꯎꯟꯁꯤꯂꯔꯁꯤꯡ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯁꯨꯝ ꯇꯥꯔꯛꯄꯗꯣ ꯑꯗꯨꯝ ꯄꯣꯠꯇꯨ ꯃꯌꯥꯝ ꯑꯃ ꯇꯥꯖꯔꯦ꯫ ꯑꯗꯨ ꯍꯞꯇꯥ ꯈꯨꯗꯤꯡ ꯑꯗꯨꯝ ꯂꯥꯛꯑꯦ ꯗꯣꯛꯇꯔꯁꯦ, ꯑꯗꯨꯝ ꯍꯦꯜꯊ ꯆꯦꯛꯑꯞ ꯅꯨꯡ ꯇꯧꯕ, ꯃꯣꯏꯒꯤ BP ꯌꯦꯡꯕ, ꯑꯗꯨꯗꯒꯤ ꯑꯗꯨꯗꯒꯤ ꯇꯦꯁ ꯅꯨꯡ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯇꯧꯋꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯇꯩ ꯑꯗꯨꯝ ꯃꯁꯥ ꯅꯨꯡ ꯍꯥꯏꯕꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯨꯡ ꯂꯩꯕ ꯈꯣꯠꯄꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨم ꯊꯝꯕꯗ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯦ ꯑꯩꯈꯣꯏꯁꯦ ꯀꯥꯎꯟꯁꯤꯂꯤꯡ ꯃꯤꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩ, ꯑꯗꯨꯝ ꯃꯤ 2-3-4 ꯁꯨꯃꯥꯏꯅ ꯀꯥꯎꯟꯁꯤꯂꯤꯡꯒꯤ ꯌꯥꯝꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯃꯤꯁꯦ ꯑꯃ ꯊꯣꯛꯅꯈꯤꯕ ꯈꯣꯠꯅꯈꯤꯕ ꯌꯥꯎꯋꯦꯕ ꯃꯣꯏꯒꯤ ꯊꯕꯛ ꯅꯨꯡ ꯂꯥꯛꯄ ꯈꯣꯠꯄ ꯇꯧꯕꯗ ꯅꯨꯄꯥ ꯈꯛꯇꯅꯦ ꯀꯥꯎꯟꯁꯤꯂꯔꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯂꯩꯕ ꯑꯇꯣꯞꯄꯗ ꯂꯩꯕ ꯌꯥꯎꯋꯦ, ꯑꯗꯨ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯅꯨꯄꯤ ꯂꯩꯇꯦꯕ, ꯅꯨꯄꯥꯅ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯀꯥꯎꯟꯁꯤꯂꯔ꯫ ꯑꯦꯔꯥꯎꯟ ꯑꯗꯨ 50 ꯃꯨꯛꯇꯤ ꯁꯨꯔꯦ ꯑꯩꯈꯣꯏꯒꯤꯍꯥꯏꯕꯗꯤ ꯁꯤꯗꯒꯤ ꯅꯤꯁꯥ ꯇꯣꯛꯑꯒ ꯂꯩꯈꯤꯕ, ꯔꯤꯀꯣꯕꯔꯤ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯤ 40-50 ꯃꯨꯛꯇꯤ ꯁꯨꯔꯦ ꯁꯨꯃꯥꯏꯅ ꯑꯦꯔꯥꯎꯟ꯫ ꯌꯨꯒꯤꯁꯦ ꯁꯤꯗ ꯂꯩꯕ ꯍꯥꯏꯁꯦ ꯌꯨꯒꯤꯁꯦ ꯑꯗꯨꯝ ꯑꯦꯔꯥꯎꯟ ꯍꯥꯏꯕꯗꯤ ꯃꯤ 5-10 ꯃꯨꯛꯇꯤ ꯑꯗꯨꯝ ꯂꯩꯕ ꯌꯥꯎꯋꯦ ꯌꯨꯒꯤ꯫ ꯑꯅꯝꯕꯅ ꯑꯇꯩꯗꯤ
ꯅꯤꯁꯥ ꯑꯇꯣꯞꯄ ꯍꯦꯔꯣꯏꯟꯒꯤ ꯉꯥꯛꯇꯅꯦ ꯑꯇꯩꯗꯤ ꯌꯨꯝꯗ ꯊꯣꯛꯑꯀꯥꯟꯗ ꯀꯃꯥꯏꯅ ꯂꯩꯒꯦ ꯊꯕꯛ ꯅꯠꯇ꯭ꯔꯥ kaya tahu nanti akan mungkin apa itu karena itu agak apa lagi saya tahu jauh lambi ho kadle lambi bunde kalau kemarin itu akan dia kok center lokasi itu ini ꯄꯦꯟꯅꯕ ꯁꯨꯝ ꯂꯩꯔꯗꯤ ꯃꯐꯝꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯥꯐꯁꯤꯡ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯀ꯭ꯂꯥꯏꯟꯁꯤꯡꯗ ꯑꯗꯨꯝ ꯐꯖꯅ ꯇ꯭ꯔꯤꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯐꯝꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯔꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯥꯏꯌꯦꯡꯁꯪ ꯃꯌꯥꯝ ꯑꯃ ꯂꯩꯖꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯗꯨꯝ ꯈꯦꯠꯅꯩ ꯑꯗꯨꯝ ꯀ꯭ꯂꯥꯏꯟꯁꯤꯡꯒꯤ ꯑꯄꯥꯝꯕꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯄꯣꯠꯇꯣ ꯑꯗꯨꯝ ꯇꯧꯕꯤ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯤꯒꯤ ꯄꯣꯂꯤꯇꯤꯛ ꯗꯥꯏꯔꯦꯛꯇꯔꯅ ꯑꯗꯨꯝ ꯑꯍꯦꯟꯕ ꯀꯩꯅꯣ ꯑꯗꯨꯝ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯥꯏꯟꯁꯤꯡꯗ ꯇ꯭ꯔꯤꯠ ꯑꯗꯨꯝ ꯇꯧꯕꯤ ꯆꯥꯕ ꯊꯛꯄꯁꯨ ꯑꯗꯨꯝ ꯐꯖꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯍꯦꯛ ꯂꯩꯔꯛꯄꯗꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯑꯗꯨꯝꯕꯗꯤ ꯐꯖꯗꯕꯗꯤ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯗꯦꯜꯂꯤꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗꯣ ꯑꯗꯨ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦ ꯄꯦꯔꯦꯟꯁ ꯁꯨꯅꯕꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯤꯒꯤ ꯔꯨꯜ ꯑꯃ ꯊꯝꯕꯤꯔꯝꯃꯤ ꯄꯣꯠꯇꯣ 45 days ꯊꯝꯕꯤꯕꯀꯣ ꯑꯗꯨ ꯄꯣꯠꯇꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯖꯩ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯂꯩ ꯇꯥꯔꯒꯗꯤ ꯃꯔꯛꯇ ꯑꯗꯨꯝ ꯎꯅꯍꯜꯂꯤ ꯍꯥꯏꯗꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯒꯗꯤ ꯐꯦꯃꯤꯂꯤꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯁꯨ ꯑꯗꯨꯝ ꯇꯥꯔꯒ ꯑꯗꯨꯝ ꯃꯔꯛꯇ ꯑꯗꯨꯝ ꯎꯅꯍꯟꯕ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯅꯤꯌꯣꯝꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ 95 ꯃꯇꯨꯡꯗ ꯎꯅꯕꯅ ꯑꯗꯨꯝ ꯊꯝꯕꯤꯌꯦꯕꯀꯣ ꯑꯗꯨꯝ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯣꯏ ꯄꯦꯔꯦꯟꯁꯇꯕꯨꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨꯝ ꯄꯤꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗꯤ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯄꯨꯕꯤꯌꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯥ ꯍꯦꯟꯅ ꯅꯥꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯐꯝꯁꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯄꯨꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯤꯁꯥ ꯆꯥꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯑꯐꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯁꯨ ꯀꯩꯁꯨꯝ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯌꯨꯝ ꯅꯠꯇꯕꯅꯤꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯃꯐꯝꯁꯤꯗ ꯔꯨꯜ ꯑꯃ ꯂꯩꯔꯤꯕꯅꯤꯅꯀꯣ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯊꯦꯡꯅꯔꯕꯅꯤꯅ ꯇꯨꯡ ꯇꯥꯔꯛꯏꯕ ꯍꯥꯏꯇꯥꯔꯦ ꯏꯈꯥ ꯇꯥꯔꯛꯏꯕꯁꯤꯡꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯇꯥꯔꯤꯕ ꯗꯁꯥ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯁꯨꯝꯕ ꯂꯝꯕꯤ ꯑꯗꯨꯝ ꯆꯠꯍꯟꯅꯤꯡꯉꯤ ꯑꯍꯥꯟꯕꯗ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯒꯤ ꯃꯃꯥꯡ ꯆꯠꯈꯤꯕ ꯁꯤꯗꯗꯤ ꯍꯧꯒꯠꯅꯤꯡꯕ ꯃꯇꯝꯗ ꯍꯧꯒꯠꯄ ꯌꯨꯝꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯐꯝꯁꯦ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯍꯧꯒꯠꯄ ꯆꯥꯡ ꯅꯥꯏꯅ ꯍꯧꯒꯠꯂꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯈꯔ ꯏꯪꯉꯤꯅꯤꯅ ꯄꯨꯡ 6ꯗ ꯑꯗꯨꯝ ꯍꯧꯒꯠꯂꯦ ꯍꯧꯒꯠꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯃꯦꯔꯤꯁꯟ ꯑꯃꯅꯤ ꯑꯗꯒꯤ ꯄꯤꯇꯤ ꯅꯠꯇ꯭ꯔꯒ ꯌꯣꯒ ꯇꯧꯔꯅꯤ ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁ ꯑꯃ ꯆꯥꯕ ꯑꯗꯩꯗꯤ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯇꯤꯅ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯂꯨꯕ ꯅꯥꯟꯕ ꯍꯥꯏꯇꯥꯔꯦ ꯁꯦꯠꯄ ꯈꯣꯠꯄ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯍꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯝꯖꯕꯒꯤ ꯇꯥꯟꯖꯥꯗꯣꯝꯗ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯣꯟ ꯐꯦꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯣꯠꯂꯒ ꯍꯥꯏꯇꯥꯔꯦ ꯏꯁꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯅꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯏꯇꯥꯔꯦ ꯏꯁꯥ ꯅꯠꯇꯕ ꯄꯨꯂꯞ ꯑꯗꯨꯝ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇ ꯑꯗꯨꯝ ꯇꯧꯋꯤ ꯑꯗꯨ ꯂꯣꯏꯔꯒ ꯀ꯭ꯂꯥꯁ ꯑꯗꯨꯝ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯊꯦꯔꯥꯄꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯄꯨꯠ ꯁꯦꯁꯟ ꯑꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯤꯈꯩꯁꯦ ꯃꯣꯏ ꯁ꯭ꯇꯥꯐ ꯀꯩꯅꯣ ꯇꯧꯕꯤꯔ ꯀꯥꯎꯟꯁꯤꯂꯔꯈꯩꯅ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔ ꯉꯥꯏꯍꯥꯛ ꯔꯦꯁ ꯇꯧꯔꯒ ꯑꯗꯨꯝ ꯅꯨꯡꯊꯤꯟꯒꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯗꯤꯁꯀꯁꯟ ꯑꯗꯨꯝ ꯇꯧ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯌꯨꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯖꯥꯈꯩꯅ ꯍꯥꯏꯇꯥꯔꯦ ꯇꯥꯛꯄꯤꯔꯝꯕ ꯃꯌꯥꯝ ꯑꯗꯨꯝ ꯇꯧꯔ ꯈꯣꯠꯂꯒ ꯑꯗꯩꯗꯤ ꯑꯃꯨꯛ ꯆꯥ ꯊꯛꯇꯣꯛꯑꯒ ꯈꯣꯠꯂꯒ ꯑꯗꯩ ꯑꯃꯨꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯑꯗꯨ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯔꯦꯁ ꯇꯧꯕ ꯃꯇꯝ ꯑꯗꯩ ꯔꯤꯀ꯭ꯔꯦꯁꯟ ꯇꯥꯏꯝꯗꯨꯅ ꯊꯝꯃꯦ ꯑꯗꯨ ꯃꯇꯝꯗꯨꯅ ꯁꯤꯗ ꯖꯤꯝ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯂꯣꯏꯅ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏ ꯁꯤꯔꯝ ꯃꯐꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯦꯛ ꯆꯪꯉꯛꯄ ꯖꯤꯝ ꯂꯩꯕꯤꯕ ꯑꯗꯨ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯁꯥꯟꯅꯩ ꯑꯗꯨ ꯂꯣꯏꯕꯒ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯇꯧꯔꯒ ꯈꯣꯠꯂꯒ ꯄꯨꯡ 6 ꯑꯗꯨꯋꯥꯏꯗ ꯆꯥꯛ ꯆꯥꯔꯒ ꯑꯗꯩꯗꯤ ꯑꯃꯨꯛ ꯆꯥꯛ ꯇꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛ ꯐꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯗꯥꯏꯠꯇ ꯌꯥꯝ ꯆꯥꯎꯅ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ 30% ꯑꯃꯗꯤ ꯏꯁꯥꯅ ꯑꯦꯐꯣꯔꯠ ꯇꯧꯔ ꯍꯣꯠꯅꯖꯒꯗꯕꯅꯤ ꯇꯧꯕꯗꯨꯕꯨ ꯔꯤꯃꯦꯅꯤꯡ 70%ꯗꯤ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯇꯤꯞ ꯔꯣꯜ ꯑꯃ ꯌꯥꯝ ꯆꯪꯉꯦꯕ ꯀꯅꯥꯒꯨꯝꯕ ꯐꯦꯃꯤꯂꯤ ꯈꯔ ꯌꯥꯎꯋꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯅꯤꯁꯥꯒꯤ ꯃꯣꯏ ꯅꯣꯂꯦꯖ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯤꯇꯪ ꯃꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯤꯁꯥꯗꯤ ꯑꯩꯅ ꯆꯥꯗꯣꯏꯅꯤ ꯇꯧꯕꯗꯕꯨ ꯑꯗꯨꯒꯤ ꯏꯝꯄꯦꯛꯇꯨꯗꯤ ꯍꯣꯜ ꯐꯦꯃꯤꯂꯤ ꯁꯐꯔ ꯇꯧꯔꯤꯅꯦꯕ ꯏꯁꯥꯅ ꯑꯩꯅ ꯆꯥꯔꯒ ꯑꯩꯒꯤ ꯍꯣꯜ ꯐꯦꯃꯤꯂꯤ ꯋꯥꯍꯟꯕꯅꯦꯕ ꯑꯗꯨꯅ
ꯐꯦꯃꯤꯂꯤꯁꯨ ꯅꯣꯂꯦꯖ ꯑꯃ ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏ ꯄ꯭ꯂꯁ ꯈꯤꯇꯪ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯕ ꯃꯊꯧ ꯁꯤꯒ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯍꯧꯒꯠꯂꯤꯕ ꯁꯣꯁꯥꯏꯇꯤ ꯍꯧꯖꯤꯛ ꯖꯦꯅꯦꯔꯦꯁꯟꯗ ꯑꯩꯅ ꯅꯧꯅ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯄꯤꯍꯟꯅꯤꯡꯕ ꯄ꯭ꯂꯁ ꯃꯣꯏꯁꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯒꯥꯏꯗꯂꯥꯏꯟ ꯇꯧꯕꯤꯕ ꯍꯥꯏꯕꯗꯤ ꯅꯤꯁꯥꯗꯨꯅ ꯏꯝꯄꯦꯛ ꯐꯪꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯒꯤ ꯆꯩꯊꯦꯡ ꯃꯌꯥꯝ ꯐꯪꯅ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯨ ꯐꯪꯗ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗ ꯁꯤꯒꯤ ꯅꯤꯁꯥꯁꯤꯒꯤ ꯃꯔꯝꯗ ꯅꯣꯂꯦꯖ ꯑꯃ ꯃꯣꯏꯗ ꯒꯦꯟ ꯇꯧꯍꯟꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯆꯠꯂꯒ ꯍꯧꯖꯤꯛ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯌꯥꯎꯁꯪꯒꯤ ꯃꯇꯝ ꯑꯣꯏꯈꯤꯕꯗꯨꯅ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯦ ꯌꯥꯎꯁꯪ ꯂꯣꯏꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯣꯡ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯂꯝ ꯂꯝ ꯆꯠꯂꯒ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯤꯅꯕꯒꯤ ꯊꯕꯛ ꯆꯥꯎꯔꯤꯁꯦ ꯁꯤꯒ ꯇꯦꯜꯂꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯅꯤꯁꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯋꯥꯏ ꯃꯥꯡꯍꯜꯂꯨꯒꯅꯤ? ꯃꯃꯥꯡꯊꯛꯇ ꯅꯤꯁꯥꯅ ꯐꯠꯇ꯭ꯔꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯂꯨꯔꯕ ꯀꯌꯥ ꯑꯃꯕꯨ ꯑꯆꯨꯝꯕ ꯑꯅꯧꯕ ꯂꯝꯕꯤ ꯍꯥꯏꯕ ꯔꯤꯍꯦꯜꯞ ꯁꯦꯟꯇꯔ ꯑꯁꯤꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯃꯤꯟꯅꯗꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯄꯨꯟꯅ ꯍꯣꯠꯃꯤꯟꯅꯁꯤ꯫ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯍꯦꯟꯅ ꯃꯃꯜ ꯂꯩꯕ ꯃꯉꯥꯜ ꯂꯩꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫